ꯑꯍꯥꯟꯕꯃꯛꯇꯗ ꯑꯅꯧꯕ ꯈꯣꯡꯊꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯤꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯦꯞꯇꯦꯟ ꯑꯃ꯭ꯔꯤꯠ ꯔꯥꯊꯣꯔꯒꯤ ꯁꯛꯇꯝꯗ ꯂꯥꯛꯁꯤꯌꯥ ꯍꯦꯔꯣꯅꯤ ꯑꯣꯏꯒꯗꯧꯔꯤꯕ ꯇꯨꯂꯤꯀꯥꯒꯤ ꯁꯛꯇꯝꯗ ꯇꯥꯅꯤꯌꯥ ꯃꯅꯤꯛꯇꯥꯂꯥ मेन विलेन ओइगदोरिबा फनीगी सक्तमदा रगब जुयाल कैप्टन बिरेस की सक्तमदा अभिषेक मेन विलेन ओइगदोरिबा फनीगी मपागी सक्तमदा बेनीगी सक्तमदा आशीष विद्यार्था अदुदि मयाम ए फिल्म असिगी एक्सप्लेनेशन असि हौजरगले फिल्म असिगी हेक अहानबा सिंदा उहलिबा असि आर्मी की ट्रुप बटालियन अमा मिशन अमा चलुरगा हलकपगी सिन अमनी मसीदा माना माना पाइरिबा वेपन सिंह अदु पेसलमलगा मागी रूमदा संगलकलमी मसीदा कैप्टन अमृत राठौर अमदी कैप्टन ब्रेसु मखोइगी रूमदा संगलकलमी तंजा अदुदा ब्रेसना अमृत नगोंदा तुलिकाना पाउ फाउननबा कन्ना होनबा माले मंगोंदा कॉल याम थुना तौखो हाइरकलमी असुमना अमृत राठौरसु मागे फोन अदु येंगी वाट्सएप तुलिकागी मेसेज मयाम अमा लैरमी अदुगा वॉइस मेसेज अमसु यावरलमी वॉइस अदुदा असुमना हाइरकलमी अमृत आइगी पपाना आइबु अतोपा नुपा अमगा एंगेजमेंट तौगदौरे हायेंगमक असुमना राठौरसु कॉल अमा तौदुना हायेंगमक रांचीदा लाकनी हाइख्रे सोमदना तुलिकागा एंगेजमेंट तौगदबा नुपादुगा उनहलमी गाड़ी मनुंगदा तुलिका अमदी मागी हेक मनाउ नुपी अहानागा कार मनुंगदा फमदुना वारी सानरमी अहानाना इसे नंग पपाना सिलिबा एंगेजमेंट से करिगी यारिबनो हाइन हंगलमी तुलिकाना पपाना सिलिबा एंगेजमेंट असे आइना यारबसु आइदी अमृत कनतना कनामतगा लुहोंगलोय मसीदा अहानासु याम हराउजरमी असुमना नुपा असिगा तुलिकागागी एंगेजमेंट पांथोकले अदुगा चनबी मतुंग इन्ना तुलिकादा रिंग अमा सिबिरमी तुलिकागी मपा बालदेव सिंह ठाकुर असि मयामना मसक यामना खंगनबा पैसा नुसा यामना पाइबा अदुगा शांति ट्रांसपोर्ट की मपू अमसुनी मयामना मसक खंगनबा मिसक अमा ओइबना एंगेजमेंट अदु लेबा पुंजाउ थिनबा हाइबदुनी एंगेजमेंट अदु लोइबगा अमृत अदु तुलिकागी ममांगदा लेतुना लेरमी तंजा अदुदा एंगेजमेंट गिदमक हराउबगी नोंमै यामना काबलमी अमृतना मयामना आई उद्रिकांदा आई चटखिनबा वाशरूमदा उनसी हाइरमी तुलिकाना काबलिबा नोंमैसे असेंगबा मरुनी अदुना मदु ओइथोकलरोय हाइरकलमी मिपुम खुदिमक इबानीदो येंगदुना लेरे आइगी इपासे पावर यामना लेबनिको अमृतना नंग आइगिदमक्ता सिबा ngamloidro तुलिकाना नंगिदमक्ता सिबदो नतिये आइना पामनिसे नंगिदमक्ता नंगा हिमिनबदुने आइना पामनिसे अमृत हराउना मफमदुदगी थोखरे सोमदा रूम मनुंगदा बिरेसना अमृता हंगलमी नुपादुगिदमक्ता नंगबु हुंदोपिरमदी कमदौबा मपागी याथंगनि हाइदना अमृतना इबानीगी नुक्सिनबदी मपागी याथंगदगी हेना कल्ली हाइना खुमलकलमी तंजा अदुदा तुलिकागी मेसेज अमा लाकलमी मेसेज अदुदा हयेंगी आफ्टरनूनदा दिल्लीगिदमक्ता मफम असि थादोकलनी हाइरकलमी अदुना दिल्लीदा अमुक थेंगनासेसु हाइरकलमी असुमना ट्रेन स्टेशन दा बालदियो अमदी मचानुपीगिदमक एंगेज तौरीबा इमुंग मनुंग अदु पुन्ना उनरमी अदुगा अमगा विश पिनरमी असुमना बालदियोगी फैमिली दु दिल्लीगिदमक्ता ट्रेन दा काखत्ख्रे सोमदा फिल्म असिगी मेन विलेन ओइरिबा फनी असि उलकलमी मतांग असिदा मयामदा बाप तानाबा हाइजरमगे फनी अमदी मागी मपाना गैंग लीडर ओइदुना मयामदगी सेल खाइबा अदुगा मसिगी गैंग खुफु असिदा यावरिबा अमगा मपा मचा ngaktani फैमिली हौनदुना लूट तौबा टीमनी तंजा असिदा फनीदा मपाना कॉल तौरलमी अदुबु पाइबिदे असुमना फनी असि ट्रेन स्टेशन तमना लाकले अदुगा मागी टीमसिंग अदु ट्रेन अदुदा काखलकले हारिबा ट्रेन असि अतमना मखोइना लूट तौनबा सिनबनी अदुबु दिल्ली तमना चटकदबा बालदियोगी फैमिली तोंगबा ट्रेन दुमा ओइरमी फनी अदु ट्रेन काखलकपगा मपाना कॉल तौरपदु ओइ सोमदा मपागी टीमसु गारीदा मागी टीमगा ngaiduna leibani अदुबु मपाना हंगलकलिबा nganglakliba mayam अदु मा अमता खुंबिदे मपाना फनीदा हाइरकलमी फनी आइखोइदि रेलवेगी क्रॉसिंग अदु यौरगा लेरबनी नंगोंदा थबक तो पांथोकदबा लेरिबसे 30 मिनट खक्ता ngairabani अदुगा नंगना लेबा कोस अदु कयानो हाइरलमु
mafam asida course haibadi compartment haibani phani adu mapana hangliba tarabasu khumde train adugi washroom da mamai taduna leiba tulika du ui mapana phani kauduna course number hangba adu khumde tulika gi manakta changsilaktuna excuse me masigi course number se excuse me masigi course se kayano hanglami tulikana A1 ni hairuklami asumna Panina Sumapada A1 high cray. Mapana Masagi Tawai Dabadui, Aduga, Nangonda Hosik lady said 30 minutes Kaktani, Hairuklami. Adubu Pani Adu, Mapana Ngangba, Tadana, Pon Kakre. Som the Mapana, Nungaitana driver or Ridu the Hairuklami. Aina Sikiba Toklabadi, Masigi, Matong Huktaba, Isasiki Haktagi Nikango Hairuklami. Asumna, washroom the Gitulika Adu Toropada, Amrit Adu Tong the Leptuna Lerami. Aduga washroom manungda punna changlakuna thonglon sille tulikana nang aibo hatke haira haina phagi tawraklami ai chatlage papa laklani hairuklami masina taklibase tulikana tonglakpa train aduda amritsu tongla e haibasini amritna ngaiko hairaga roomdugi maidu muthatli aduga tulikada yamna romantic oiba maongda onchilli aduga pocketagi engagement gi ring adu puthoraktuna pi butulikade hana engagement gi ring siduna leiribani aduga ring adu ubuda amrit mathwai khitangdi nungaite tulikana ring adu loktholaga magi ring adu sihalle aduga ai nanga luhongani haiba wahaise haibada yarami asumna film asigi hero amasung heroine oiriba ani se engagement tawkhre haibasi mafam asida takli asumna amrit adu harauna thorakle beresna karigino nangna adu yamna harauri duna hanglami amritna kaisunate hairaga magi phampham mathakta kakhatkre tanjadu nakanda arib kauba angang ama phamlaga leirami maduna nakhoi army ra haina hanglalami Biresna mane aikoi animak captain ne hairuklami arina aina big lingaidagi army da join tawba pamani adubu mamana thingduna leire masida mother india amadi aigi apopi imagagi marakta conflict thoktuna leire aingonda nakandagi mamana tumina layu haina sairuklami asumna magi maphamda phamnaduna leikre tanja asida Yang asigi miyoi amana train aduda satuna check tawraklami ika amadi amriti message kan thanari somda room aduda phaniga train adugi security amaga wari sanarami somda tulika gi manaunupi oiriba ahana adusu maseda washroom da sangluge hairam laga laklami mana laklibadu phani amadi nupaduna wari sanariba room dudani Tulikaso phone mena manau pina satkibadu nakanda uhawi somda ahanana changlakpa matamda somda di angang ama washroom sangkre aduna asomda salo haina hairuklami asomna ahana adu hankre somda tulikadi phone melingaida manau pi adu asomna kanda amuk hallaga satkibadu khanghaudre somdana geng khupusing adu message amaga alert laknarami somda phanina wari sanari banupadu tung onduna leiringaida makokda thangna yalaglami asumna nupa adu ahanbu oina hatkre haibasini somdana nupa amana network jarma thadoktuna train duda tongliba mayamdagi phone sing adu network loina thajatlami somda beresu phone da mayunga wari sanaduna leirambani adubu phone network adu tatkre somdana gang sing adu lutoba haunanaba train daba sing adu loina chingthaduna thamnami somda ahana su compartment amada leikre mipum kudingi aya yawba loina gang sing adu na loba horaglami asumna sangduna mipum kuding mu pupuba chaiba horaglami asumna torakpa asida tulika adu yampa khalami mapana makhoibu themjinbirami tanja aduda phani adu makhoigi manakta yawraglami Panina tulika adu ubada sableb laga aidi nanga marupne ibani hana khana khradudi nang aibu khangrabo aina nangonda course number hangamidudi aduga nangna su harauba maithong amaga loinana A1 ni haina pakum piraklidudi aduna hojikti aikoi ni se marup oire somdana phuba chaiba tawduna aya yoba posing munba horaklami somdana ahana adu washroom dagi thorakpa matamda magi mamangda mi asokpa mamangda chelakpaduda yamna pakhalami somdana phanigi nakandali libanupa aduna nupi se masak yamna phajai hairuklami
Yengutu magi masakse ahingda phau ngangani asum tauba asida mapana sauduna khud hange tawraklami aduga hairakla state asigi police khudimangna nakhoi bu lebna amata thalo noina asuk usitriba aise noina masak khangdre phani sauna machanupigi khudpai ge tawi nakandagi geng amana phani gi makhut phaduna ngaiko makse baldio singh thakurni Santi transport ki mapuni phani harauna adudi aikoi jackpot phangene mafam asida mana jackpot hariba asi machanupi asi su masak phajare aduga magi makhut chale aduga inakun ama sulu tawre haibaduni tanja aduda nupa amana phani da khut thage tawbada phani na ngaksamda thang yanduna hatkre asuki matik tamthiba haibaduni film asida yengliba aikoida asuki matik tu chungba phawon ba film ne Panina, aikoi haujik, aikoigi khoni phangle aduna lutawbase leblase mafam asida mana khoni phangle haibasi baldio singh thakur buni karamna makhoi bu kidnap tawsige baldio sauna noina tawrise misak one ai kanano haibase nakoina khangdre phani sauna baldio ju thana sujilalami asumna tulikada amu onsilalami aduga siriba nupadugi maming hanglalami tulikana birat kaubane hairakhlami phani uchitana birat haiba aina mabu hana birane khanglamlabadi halam loidabani aise birat ki big fan onthongna pen khidreda asum hairaga tulikada onsilai aduga threaten tawba hauraknai somdana lut tawba adu amrit amadi beresna phamliba course adu dasu yaurakle aduga makhoigi phone adu lawkhre asumna gunda singdu satkhiba matamda Amrit amadi beres tu haurasi haibagi matagum makhoi ani ready da laikre somda tulikada phanina aidi asenba trenda nupi amataga sex tawrutri aduna laklo tulika sauna thado o haina lauraklami somdana lut tawriba nupa sing khara amrit amadi beresna phu dana tulika koigi khongul liraklami asumna lakpana gunda amagi mapa gunda ama beresna thang yanduna hatkirami asumna makhoi asuki matik kanna phunaba hauraklami film asida phunaribagi style asi asuki matik phajakre matam pumbada hero khaktana phugadabni haibagi film adu machidi natre makhoi ani su phajana sokle asumna gunda ahal adugi masadu mapadu siduna taraga leibadu da chensilai asumna amrit amasung machanupaduga kanna phunaraklami asumna phaniga amrita kana phunaringai talakta amrita yutum amana kalaklami asumna tulika gi mamangmaktada amrita aduna lei amrit adu hawutuna tulika gi nakta sanglaktuna gunda sing adubu atopa compartment amada satkre asumna bires adu atopa compartment check tawruge haiduna thokre baldiosu gyan taraktuna hawgalakle biresna emergency break phage tawbada adu su kalthalamle yadre aduna train asi levan ba yararoi khalle tulika gi mamana somda ahana satkibane amta yengo hairaklami abrina hoi check tawraklage hairamlaga satkre asumna ahana na satkiba uhoba machen uhoba side aduda ona tainana oina amrit hoju check tawbo ina satkre aduga washroom sing adu check tawba hauraklami adubu leitre somdana gunda singi mapa siribaduna gunda mayamdu uncle kauduna kanna kapnari amrina tulikada som saita satlo hairaklami tulikana aikhoiga punna leisi hairaklami adubu tokhai taba tarami amrina aina soidana ahana puduna lakani haiduna promise torami asuna makhoigi family do safe oigadaba jaga amada thakre amrit amadi village adu nakan amaromda check toba satkre amrina village da nangna makhoigi uncle adu hatkre aduna nangonda makhatan attack torokpa yai hairaklami beresna madugi second step to ina thamlasi hojik ahana thibasa si hairaklami asumna geng kangbu adu makhoigi uncle siba aduda kaptuna leirami siriba ahalugi machana mamada kari haidoino kari paudamdoino haina kapli tanja aduda nupa amana geng adugi leader oiriba beni da paupinaba taurasi hairaklami adubu beni khoina leiriba jaga adudi yaugadaba 10 minutes walibani asumna gunda mayamdu makhoigi uncle adugi laman khungani hairami makhoi kana amata lenna tharoi hairaduna side animak loina satnanaba silami phanina tumina layu aigi ipada pau amata tamgoro
aduga kana amata nupa anisida sokano Rabi khakta natana masigi laman khudimak Rabi na khumgadabani Rabi hariba nupa asi siriba nupa adugi macha nupa ni aikoi hojik masigi mayam sigi punamak Rensan oina tanaba baldo sing tharkur thise Rabi adu sauna kana amata lemna tharu hairaga satkre asumna baldio family amadi amrit amadi bires thiba horaklami asumna thiba lakpada lumduna leiramba amrit amadi biresna kauksin laklami aduga phunaba horaklami makoi anina lakliba guda singdo yamna thina phurami Rabi busu phurami tanza aduda phani train aduda tongamba angang ama phaduna mangak chanda thangna thamduna kihanba horaklami Natradi aina angangsi halani hairaklami amrit amadi biresu Rabi phuramba adu sablepi Panina baldio thakur kada dalai hairaklami Biresna angangdo hana thadoko aduga wari sanasi hairaklami Asumna bires adu nongmaina panbadagi nathairaga puduna thoraklami Rabi na amuk thatuna lairami amrit ka Rabi ga kanna phunaraklami Tanza aduda phani amuk changchilaktuna bireski nongmaina panpham jagaduda thangna thilaklami somna Rabi amadi amritsu kanna phunaraklami Panina room amada bireski ngaksamda thang thambadu uhalaklami Rabi sensilaktuna kanna phunaraklami Rabi adu sathina amritna phurami aduga Panina bires puthokiba adu inaraklami ewangi compartment manungda kanasu udre amrit sauna sangsinduna Rabi singduna handuna purakle aduga mayambu sep oinaba jaga amada thamlibaduda rumduda puraklami aduga phi mayam amana kisa Tulika sangsilaktuna amrit haina kauraklaga kari taurage haina hanglaklami amritna makoina birespu phakre hairaklami tulikana ha kari haiba adu aisu ahana thiba phangdre hairaklami asumna baldiosu thauri kiba yauraklami phi mayam kiduna Rabibu handoklaga leiba thong amada phiduna yanuna tham Amrina Rabida noigi gengse mi kya sui hanglaklami aduga karamba costa nakoigi mi punna lei haina hanglalami asumna leiriba kosing adu amritna train gi maongda phone sing thamduna wari hauraklami adubu kos khudingmak makoina thachinduna thamkhre tulikana adudi ahanasu makoigi costa adudi ma atopa site oina sakhre natra somdana bires adu Panina thangna namduna purakli jaga adu ahanana leiriba kos adudani aduga bires adu makhada inthuraga Rabida halalagi haibagi matagum Rabi thiraklami adubu Rabidi amriki makhut chalabani somda Beni da gunda amana call tawraklami Beni adu aping apaina magi timdu laklo hairamlaga satkre somdana baldiona train asi tapthara haiduna Rabibu amuk chingsili aduga thonglo chilla ukhini matagum asumna train adu khami aduga Beni khoisu changlaklami aduga mabai siraga leibadu kolaga kapi masadu onsinduna kanana tawbalo hanglaklami asumna train adu thawba horakle aduga beres adu Beni masana yam thina phuba horaklami aduga nongoi pirakno kaplagi haina mulli mayam sangduna themjilli nupa amana hawjik Rabi aikhoigi nakta leite Rabi makhoigi makhut sankhre Panina adunani aina mabu puduna laklibase Benina adudi hawjik Rabi halaknaba hana sindaba yaroi masi ayaba ase kanana tholi haina hanglaklami Panina baldio sing thakur haina khumlaklami santi transport ki mapuduni madu haibadu ahana adu tai mapagi maming palakpa aduda Nangi nanau pa sirise madugi baldio haibadunani makoina tawrakliba phaki salse yengagadi aina hairise soiroi makoi army ni makoi phage hairabadi doni gi wakhal changi Mahendra Singh Dhoni asumna phani adu thauri tawduna train mathakta kaduna atopa amrit khoigi gos adu tamna satna basilami asumna kakhalakre somdana Rabi adu hanagum thong hangdoktuna Inthaba yanaba maongda thanami aduga amritna tulikada shape oinaba haidana thang ama supirami tulikana thang adu lawduna hairai hayengdagi di aise nangi nupi oiragadawni aina nangonda hairisini tanja aduda baldio changlaklami tulikana
Amrit nang soidana ahana pura u hairaklami mahangna aigidi punsini Amrit sumabu soidana purakani haina wasaklami aduga satkre Amrit adu makhut jetana yoli ama aduga oidana thang ama paiduna lumduna laklami somdasu gunda mayam lumduna leirami asumna lumduna leiramba gunda sing aduga Amrit kayam thina phunaraklami Amrit adusu yam thina soklami tanja aduda wang chauraba masama u pharaba sidina kaur Amrit adu sidina yam thina phurami aduga yoli thuduna singduna purakla somdana baldiona mahak adu armira tulikana national security guard commando ni hairaklami mapana aduga aingonda karigi haidribano hanglaklami tulika adu hairaga kaidaudoino aidi babana pamba nupaduga engage tawkhradudi tanja adu darabina napana chagi drama loidribaro ai wabana lepa ngamdre haina lauralami tulikana sauna nangbu aina railway track ta langthaduna hatkani hairaklami tumina leigadabani somdana phani adu mathakta asum lakpana rabina leiriba mapado yaurakle somdana amritsu phaduna beresna leiriba kosuda purakle bini sangsilaktuna amrit pusu phuba hauraklami somdana beres adu pulliba adu nathoknaba honarami manakta leiba nupa amadagi thangdu mulli aduga phunaba hauraklami asumna amritsu phunaba hauraklami somda beni sangsilaktuna beresa thangna thinnaba honarami aduda nakandagi sohelna phai tanja aduda sidi sangsilaktuna beresta makokna yungsilli somdana beni adu soel amadi aripka punna phunari beres adu sidina yam thina phubirami tanja aduda sidina thang amana arita thilami benina phajelo kana amata lenganu Ariki mamana thangna thillaba machadu yengduna kapli sidisu biresbu phuba lepti biresna onthoktuna sidi adu inthurami tanja aduda benina biresna thangna lengjumda yalaklami somda amritsu kanna phunari amrit chensilaktuna benidu phuba horaklami ariki asokpa ubada amrit gyan ngatang mangi tanja aduda sidi laktuna train gi seat amada amrit ki makok adu thomjilaklami asengna phunaba manba adu film asida uba phangi somdana phani adu tapna kumtharaklami rabigi rumduda songsilaktuna phanina haha aikoi amuk unari somdana sidi amadi amrit kana phunari amritna sidigi khusa thudeklami aduga sidi adu phurami swelna bireska sangsilaktuna makhoi ahum thengnare anja aduda beni sangsilaktuna hagolo haiduna pangkauda kaurami somdana anina rabigi pullibadu lokthok na hairei nangi thang adu phajana paidre natra baldiona phani adu namsille aduga machanupida sien kro haiduna loliba thongi ki adu langsilaklami phanina mapa adu phuraga tulikada onsilai eramba thangduna phanida yalai baldiona amuk phanidu phai phanina mapa adu sathina phurami adubu tulikadi thong hangdoktuna chenkhre phanina tanaraklami aduga rabina mapada phina ngaksamda laksinduna thamlami tulika adu phanina tanaraktuna amrit koina leiriba kos adu yoksilakle amriti somda sidiga kanna phunari somdana phani adu tulikagi manakta yoksilakle phanina uchitana nangi problem se kaino nangdi soldier na tene miss yengo tu asomda leiriba phibam sina nangbu kanbibadi oithoklaroi asomda sidina amritpu yamna sathina phuribani tulikana madugi darkar oide hairaga pariba thangduna hairaklami asumna hairakpada thangdu takhre madu khullingaida phanina masadu soke tawbada thangna yalaklami sauraba phanina tulikagi mabukta thangna thinjilaklami tawriba adu sidiga phunariba amritna mingselda yenglakpada urami tanja aduda sidina ngaksamda chaplami tulika kaubana tana amrit kariso upai leiramde tulika so upai leita yenglai adubu hanba leite phanida thangna haibadi lepte amritpu olibadu yenglai mingselgi wangmada adubu tungdagi amuksu phanina thangna thilaklami itana luplaba tulikagi makhutna mingselda namduna ameriki drisa yengli baldio so selektuna tulikagi
maninda tanaraglami tulika kauduna tanaraglami aduga tulikaagi drisa yengduna kapli amritna sidibu phuba hauраglami aduga tulikagi nakta lakpada gunda amana yochai amana thomlaglami somda phanina amuksu thangna thinduna ngaksamgi parengda singlami somda amrit adu sidina amadi atopa gunda aduna phuri baldio uri loina phanina tanja aduda tulika du thong da kauthakhirami tulika gi aroi ba haibadu mafam asida oikre amrisu gyan mangduna takre asuna film asigi tangkhai salle gyan tarakpada amrit adu sidina singduna leirami phanisu asokpadu phina yeseli baldio makhoi gi makhut sankre asumna phanina makhoi se hatokro hairaga rumda thanamlaga satkre amrit adu tulika gi makhut ki iduna thongda nambagi tariba mamidu ubada thona ama lai aduga haukraba tulika amadi makhoi anigi nuksiwari amuk niksinglami asumna mahakbu hana naba thanamba nupa anidu amritna phunarami thangna thilami dakti mahak yamna sathiba billion amagi typta lowragli phuba khaktana tana gunda sing adubu hatpasu hauruklami amrit changsilai aduga rabibu phuraklami tanjatu da atopa gunda ama phaijilaktuna madu phuri ngaida phanina rabibu chingthokre amrina nupa adu phurami aduga fire extinguisher na makokta sugairami madu ubada soheldi pakhatpana loikre somda baldio adu gunda singna threaten tawringai amrit lakbadu ui gunda sing adu changsilaktuna amrit ka phunaba haurakle mathang amritna thomduna hatpa hauruklami aduga mayamgi angkal adu thangna lenglaga hatkre asumna leiramba gunda sing adu amritna hatkre bakhoi adu tapna laktuna baldiobu kalle somdana benina mullaba pot mayamdu puraknaba loisili tanjadu da rabi laktuna angkal makoina aigi ipa hatkre haiduna kaptuna konsili phani pakhana commando gi nungsinabiduna aikhoida haujikti achoba bom ama oirare maangna haujikti loina hatpa horakle benina kaino nangna hairise makoise imung manung natabra kaino benina nangna karigi nupidu hatkribano haina hanglaklami phanina aidi dance toba pamde aidi sumnatagi rensam tanbane mana aingonda challenge toba aigi unsa phawba mana suhalibane yengutu benina sauna nangna tawriba thabakto nangok da amakta khantadrabo ha nang khangdro mahakto kanagi masano haibadu rabina uncle makoise sumnagi soldier nate commando ni aduna aikoi thokrasira benina nang mafam sidagi tholaga hekta sep oirani sira sep oirani khalibra baldiwana akoibu lemna tharoi machina machanupigi su machina machanupi su hatokre aduna makhoi amata hinghanba yadre thanamba yadre asumna makhoi punamak halo haina order thokre phanina aikoi haujikti baldiu bu thengba phawba ngamlaroi baldiu sing tharkuna thokliba mayam sigi main cause ni aduna mayam sigi siriba mayam sigi ransom bumba mana aikoi da pigadabani tanja da gunda khara sensil laklami phanina commando du lehauba natra hanglaklami makhoina hoi haina khumlaklami somdana beresu konbiduna amritsu laklei aduga phajana pota halle baldiyogi nupina nang haujik phawba ahana phangdribara haina hanglaklami baldiyo adu kablami tulika su nanga sakhibani tulika di kadaida lehore haina hanglaklami wa amata khumdre tulika kadaida leikrage haina amuksu hanglaklami baldiana makhoina tulikabu hatkre haina khumlaklami amrit khama ngambagi pangal leitre makhoina tulikabu traindagi inthakre family adu punna kapli amritu thokre yengma ngamdre mahak haujik tulikana ahana poro mana aigi thawaini haikibado ningsinglakli aduna ma haujik yamna kiriba sapham ama onlakle mana lebliba room adugi thongdu phanina thamlamba thauridu haiduna leibadu ui madu paiduna masu train mathakta kakhanaba course atopada chatnanaba sinna langduna loikre brace laktuna aisu yawgani hairami magi phima du ubada amritna nang yawbu yararoi punamak ase aigi di manglabani aigi ifamdagi tulika su puduna satkre aigi di punamak loirabani nangi di
ꯃꯈꯣꯏꯕꯨ ꯅꯪꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯍꯥꯏꯕꯗꯤ ꯔꯕꯤꯒꯤ ꯐꯦꯃꯤꯂꯤꯕꯨꯅꯤ ꯁꯣꯝꯗꯅ ꯐꯅꯤ ꯈꯣꯏꯅ ꯄꯨꯈ꯭ꯔꯤꯕ ꯃꯤꯁꯤꯡꯗꯨ ꯐꯨꯔꯒ ꯕꯥꯜꯗꯤꯑꯣꯒꯤ ꯐꯦꯃꯤꯂꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯐꯨꯔꯛꯄꯗ ꯑꯍꯥꯅꯥꯗ ꯐꯨꯔꯒ ꯍꯪꯒꯦ ꯇꯧꯕꯗ ꯕꯦꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯦ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯝꯗ ꯑꯃ꯭ꯔꯤꯠ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯤ ꯑꯗꯨꯒ ꯃꯦꯆ ꯑꯃꯁꯨ ꯐꯪꯂꯝꯃꯤ ꯒꯨꯟꯗꯥ ꯃꯌꯥꯝ ꯂꯥꯛꯂꯤꯕꯗꯨ ꯑꯃ꯭ꯔꯤꯠ ꯎꯏ ꯑꯗꯨꯕꯨ ꯒꯨꯟꯗꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯕꯟꯗꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯁꯤꯗꯤ ꯆꯪꯂꯛꯄꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯎꯏ ꯑꯗꯨꯒ ꯃꯄꯥ ꯍꯪꯂꯛꯂꯝꯃꯤ ꯃꯄꯥꯗꯤ ꯉꯁꯥꯏ ꯑꯃ꯭ꯔꯤꯠꯅ ꯊꯥꯡꯗꯨꯅ ꯂꯪꯗꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯕꯤꯅꯤꯅ ꯃꯍꯥꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯉꯁꯥꯏ ꯕꯟꯗꯤꯅꯤ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯑꯃ꯭ꯔꯤꯠꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯃ꯭ꯔꯤꯠꯅ ꯍꯩꯁꯤꯡꯅ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯃꯈꯥꯗ ꯀꯥꯎꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯊꯤꯅ ꯐꯨꯗꯨꯅ ꯆꯠꯂꯣ ꯅꯪꯒꯤ ꯅꯄꯥꯗ ꯑꯩ ꯂꯥꯛꯂꯅꯤ ꯇꯝꯂꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯒꯨꯟꯗꯥ ꯑꯗꯨ ꯁꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯗꯨꯗ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯁꯤꯔꯝꯗꯥꯏꯗ ꯑꯁꯨꯝꯅ ꯒꯨꯟꯗꯥ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯣꯆ ꯑꯗꯨ ꯇꯝꯅ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯁꯤꯔꯝꯗꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯃꯥꯟꯗꯣꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯔꯟꯖꯟ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯐꯅꯤꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯐꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯃꯈꯣꯏꯒ ꯐꯥꯏꯠ ꯇꯧꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯗꯤ ꯁꯥꯎꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯂꯩꯈ꯭ꯔꯤꯅꯤ ꯅꯨꯄꯥꯗꯨꯅ ꯅꯪ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯥ ꯔꯟꯖꯟ ꯍꯧꯖꯤꯛ ꯍꯜꯂꯛꯏꯗꯣ ꯃꯇꯣꯝꯇꯅꯤ ꯃꯥꯗꯤ ꯍꯥꯟꯅꯅ ꯁꯤꯔꯝꯂꯅꯤ ꯁꯤꯗꯤ ꯁꯥꯎꯅ ꯅꯨꯄꯥꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯜꯂꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯕꯦꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯅꯣ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯗ꯭ꯔꯃꯥ ꯃꯌꯥꯝꯁꯦ ꯐꯅꯤꯅ ꯄꯥꯡꯗꯕ ꯁꯥ ꯄꯥꯡꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯅꯈꯣꯏ ꯕꯦꯅꯤꯅ ꯃꯊꯪꯒꯤ ꯀꯣꯆꯇ ꯕꯥꯜꯗꯤꯑꯣ ꯁꯤꯡꯊꯥꯀꯨꯔ ꯇꯣꯡꯂꯤ ꯃꯥꯅ ꯇ꯭ꯔꯦꯟꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯅ ꯍꯤꯡꯍꯧꯔꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯛꯂꯣꯏ ꯅꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯁꯤꯗꯒꯤ ꯊꯣꯛꯅꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯐꯅꯤꯅ ꯂꯥꯛꯂꯣ ꯆꯠꯂꯁꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯗꯤ ꯃꯃꯥꯡ ꯊꯪꯕ ꯉꯝꯂꯔꯣꯏ ꯅꯪ ꯍꯥꯟꯅ ꯊꯪꯂꯣ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯑꯃ꯭ꯔꯤꯠ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯥꯗꯨ ꯐꯤꯠ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃ꯭ꯔꯤꯠꯅ ꯍꯥꯠꯈꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯗꯨ ꯌꯥꯟꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯔꯦꯗꯤ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯊꯧꯔꯤꯗꯨꯗ ꯀꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃ꯭ꯔꯤꯠꯅ ꯌꯥꯜꯂꯝꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯒꯨꯟꯗꯥ ꯃꯌꯥꯝꯗꯨ ꯃꯄꯥ ꯁꯤꯕ ꯌꯥꯎ ꯃꯆꯥ ꯁꯤꯕ ꯌꯥꯎ ꯂꯥꯎꯅ ꯀꯞꯅꯔꯛꯂꯦ ꯕꯦꯅꯤꯁꯨ ꯇꯧꯔꯝꯂꯤꯕ ꯗ꯭ꯔꯤꯁ ꯑꯗꯨ ꯌꯦꯡꯕꯗ ꯑꯁꯨꯝꯅ ꯑꯍꯜ ꯑꯃꯒ ꯑꯍꯥꯅꯥꯒ ꯊꯥꯡ ꯊꯝꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯁꯤꯗꯤ ꯑꯗꯨ ꯃꯄꯥ ꯑꯁꯤꯕ ꯑꯗꯨ ꯀꯣꯜꯂꯗꯨꯅ ꯀꯞꯂꯤ ꯁꯣꯝꯗꯅ ꯑꯃ꯭ꯔꯤꯠꯁꯨ ꯀꯣꯆ ꯑꯃꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯊꯣꯡ ꯁꯪꯂꯤꯕ ꯒꯨꯟꯗꯥꯁꯤꯡꯗꯨꯗ ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯨꯊꯔꯦ ꯑꯁꯨꯝꯅ ꯇꯣꯏꯂꯦꯠꯇ ꯊꯣꯝꯖꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯁꯤꯗꯤ ꯑꯗꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯕꯦꯅꯤꯅ ꯐꯥꯏ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯅꯤꯅ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯈꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯂꯥꯡꯗ ꯊꯨꯅꯕ ꯁꯤꯜꯂꯝꯒꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯁꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯆꯠꯂꯣ ꯃꯇꯝ ꯈꯤꯇꯃꯛ ꯔꯦꯁ ꯇꯧꯔꯨꯁꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯁꯤꯗꯤꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯦ ꯕꯦꯅꯤ ꯑꯗꯨ ꯐꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩꯁꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯍꯟꯗꯣꯔꯦ ꯅꯪꯅ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯄꯨꯝꯕ ꯃꯥꯡꯍꯜꯂꯦ ꯐꯅꯤꯅ ꯃꯄꯥꯗꯨ ꯎꯏꯁꯤꯠꯇꯅ ꯍꯧꯗꯣꯡ ꯑꯣꯏꯒꯗꯕ ꯁꯔꯨꯛ ꯍꯨꯏ ꯑꯣꯏꯒꯦ ꯅꯪ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯅꯠꯇꯤꯌꯦ ꯄꯋꯥꯔ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒ ꯔꯦꯁꯄꯣꯟꯁꯤꯕꯜ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯁꯦ ꯃꯤꯆꯦꯅꯤ ꯑꯩꯈꯣꯏꯁꯦ ꯍꯨꯔꯥꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯀꯠꯊꯣꯛꯂꯦ ꯑꯩꯁꯨ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃ꯭ꯔꯤꯠ ꯂꯨꯝꯗꯨꯅ ꯂꯥꯛꯇꯨꯅ ꯃꯦꯠꯁꯀꯤ ꯀꯣꯆꯇ ꯁꯪꯗꯨꯅ ꯂꯩꯕ ꯒꯨꯟꯗꯥꯁꯤꯡꯗꯨ ꯎꯏ ꯑꯁꯨꯝꯅ ꯂꯨꯝꯗꯨꯅ ꯂꯥꯛꯇꯨꯅ ꯀꯣꯆ ꯑꯗꯨꯗ ꯕꯟꯗꯤ ꯑꯣꯏꯅ ꯐꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯗ ꯆꯍꯤ 15-16ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯈꯤꯕ꯭ꯔꯥ ꯍꯪꯂꯛꯂꯝꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯏ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯣꯍꯦꯜꯒꯤ ꯃꯃꯥꯒ ꯊꯦꯡꯅꯔꯝꯃꯤ ꯃꯃꯥꯅ ꯁꯣꯍꯦꯜ ꯀꯥꯏ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯑꯃ꯭ꯔꯤꯠꯅ ꯁꯣꯍꯦꯜ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯔꯦꯁꯅ ꯃꯈꯣꯏꯕꯨ ꯁꯪꯍꯧꯔꯤ ꯍꯥꯏꯔꯛꯂꯝꯃꯤ A3ꯗ ꯂꯩꯍꯧꯏ ꯋꯥꯔꯨꯔꯅꯨ ꯑꯩ ꯆꯍꯤ 15-16ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯤꯔꯛꯄꯅꯤ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯇꯣꯞꯄ ꯄꯦꯁꯦꯟꯖꯔ ꯈꯔꯁꯨ ꯌꯥꯎꯈꯤ
Amritna masigi kosidagi thokro noi sep oinaba asumna atopa sep oigadaba kos amada salhankre maduda gunda ama toksinaduna yaurakre mayam adu magi pochai paiduna satkiba adu gunda aniduna urami aduga potu thamu haina lauraktuna sangsilaglami adubu tungdagi Amritna thangna tinduna hatkirami Haujiti Amrit ki manakta leiriba passenger singdusu Amrit ki matung induna mateng panglagi haiduna magi khulai sing semkhre adubu Amrit nadi masi risk yamna leiba adugumla thabakni aduna nakhoi yawgunu makhoida karigumba ama hekta tawrakpagi capability lei Sohel gi mamana aikoi madugi amata khallaroi hairaklami Aikoina horakpadagi nangi mateng panglabadi aripusu kanma ngamlagadabani hairaklami tanja aduda sasinaba passenger adusu masu mateng pangani hairaklami asumna magi khulai sing painare somdana biresna sinduna thong mayada phi mayam ama paisinduna mai thana basili karigino haiba matamda train adu mai saklabadi nakandagi misingna urani aduga emergency oire haibase taknabani asumna Mai chakpa asi station amadagi nupa amana ure aduga train asi mai chakle haina laurami tanja aduda police ani amadi officer duda pau pirakle aduna makoisu so hangduna thorokle matamduda de ure makoisu aduga various koiga thengnare somdana sidi loleba thong ama hangnaba honai adubu ngamdre Panina aikoi haujik station yaurani Benina sidi course to check tau hairaklami aduga aikoi pochai singdu loina puraklo hairaklami Pani nangna atopa course amasu check tawraklo nangna karigumba baldio thengnarabadi mabu khudakta loisillu chatlo hairaklami emergency brake singtau hairaklami train du khambaga gunda singdu kumtha ba haurami Benina Pani su kumtha na ba hairami aduga thong lonsin khre Panigi tim adu kumtha duna atopa course amada sangna basilli train talida tanja aduda makoina train talida chatlibadu police na uduna nomaina kablami biresna makoibu masak taktuna kaphalami asumna leiriba forest azuda changsinduna makoi amaga mathong maram amata khangnadana leikhre Benina thong lonsinduna haujik mafamse police laklei hairaklami somdana Pani adu jungle dudagi train du amuk hana tanaraklami somdana Benina police singna mathangi station singda amuk paupi khrani train adusu speed hengalaklami Beni amadi Rabina ahal amaga ahanaga thang thamduna mang thanaba silami somdana Amrit koisu laktuna gunda sing halakpa lepte somdana sidi adu lakpada taramliba idu yengi asum lakpada Amrit adu mana urami Amrit ka phunaba haurakle Amrit adu sidi ne yam thina phurami aduga thongda inthage torami maduda Sohel gi mamana magi khulaiduna thomlami aduda su yadraduna nupi amaduna amuk thomlaklami asumna makhoi ani sangdana sidi da kana thonglalami sidi adu upai leitre mafamduda aroi bahaibadu oikhre Benina Rabi aduda sidi asi asu yamna kuikhre kari torobono haina yengu sohaiduna tharaklami somda nupa ama chelaktuna aigi inau sidi hatkre hairaklami asumna Benina luchingduna sidi na taduna leriba mafamduda lakle Rabi changsilli aduga thangnariba roomduda munna yengi adubo mathangi roomdudi mai loina muthatlaga pada loina thadaduna leirami Benina passenger singduna makok thanganduna puduna sanaba khanghalami Rabina uncle aikoi mafam sidagi thoorase hairaklami atopa nupa amanasu Panibuna save oinaba thadokre aikoibuna lanfam sida thamore mafam sidagi aikoisu thoglasi haina hairaklami Mayam punamak loina thoglasi haina yanarami adubu sauraba Benina passenger nupadu ta paiduna roomduda sangba haukre mayamdu upai leita matung inakre asumna tours kaptuna lakle somdana gundagi tim amana ahana amadi ahal anina mamang thaduna puriba timduga beres amadi baldiogi tim police singa thengnari gunda amana ngasaidai puduna lakpa ahaldu mangapta thangna lenduna hatkre tanjaduda police nupaduna nomaina kaptuna hatkre police singna gunda singduba Puba amadi kapana chingba haure asumna ahana ga baldioga mapa masa thengnare
Bires adu yam thina soktuna baldiona hithana tauringai phani laktuna police amana nomai kamna taurami adubu phani na thangna langduna makokta panduna taduna lei Gunda amana police amadagi nomai adu mullei aduga police adu kaptuna hatkre aduga baldio khoida nomai em tauduna lei wah amukasu wah nungaiba numit haibadani napagi atopa machanupi amaga su leire natra ama hatkre ama mukthore baldio nangse pura magic shan ni he ahana ngakna mache leitre haibadugi ngakna yengi somdana amrit asiba guard sing marakta hipsinduna asiba saduna lei khanghaudana benida thangna thilaktuna lotkre Rabina torchlight tawduna thirei adubu Rabisu amritna yamthina phuduna hatkre tanja aduda amrita nupa amana utupna thomlaklami somdana beni amadi gunda singdo rabi kauduna kapli Amrit ke side ta Europe nupadana uncle asongi costa nomai kapkre mase soidana police oiramgani aduna mabu hatabida aikhoigi ukal oinaba phagani hairaklami Asumna Amrit ki thawai bu kalle somdana bires adu mayangi mamang thaduna thorei aduga soglaba masadu gi karimta khandana thauna phana mamangda lepli phani changchilai aduga thangna yangi tawbada biresna nomaina khunduna phat kapi gunda amagi laibakta pali adumak makokta panduna sire amuka rok singe tawbada phani changchilaktuna bungnaba haukhre adubu Panina Bires ki lengjumda thang ni yalami Bires adu upai laitana hona bayab hona ramlaga Panina thabakta thang thinduna hatkre Bires ki aroi bamikup haibadu oikre mana loikre somdana amritsu phaduna purakle aduga Bires na siribadu urubuda mahak sauningbana loikre Panina mahakna magi angamba thakta rambo sarame magi maming di hangnaroi adu nangi naming kari kawi haina Amrita yamna usitana hanglaklami somdana beniga masaga kanna khanarakle Amritpu hatkani hatpa yaroi haibagi matangda khanarakle tanja aduda Amritna mangonda thamliba thang aduna nupa adu ngaksamda thangna lelaga hatkre asumna akanba maongda phunarakle benebu Amritna thangna thille aduga gas mess adu mayada namchilli aduga makum hangdoklaga mai khichinkre Beni adu makuk adu maina pungchak sakli Phani mapado mai sakribada kannaba honari somda amritsu kanna phunarami amrit apaiba khulaiduna punamak thomduna halakba horaklami Phani adu thang paiduna hagulai somdana lemhoba gunda singdu asenba trendudagi songthaduna senakre Phanina amrit ka mayokna bagi lanpham yorokle Panigi mamangda Amritna gunda singdu tamthina halari Pani yengduna lei Pani yam nokningba dialogue ama tawrai Panina adumaina kanana hatpa hunage aina nangi mi mari khaktani haliba aduga nangna aigi mi family ni phupuna hatkre nang protector ama nate nangse hingchabani asumna hairamlami Amrit ka lambanana ba Panina Amritpu thangna thilami tamthina sokla phauba hanba leitre animak phajana yamna thina sokle Amritpu yamna thina phurami tanja aduda Panina dialogue ama tawrei tanja aduda Panina usitana sumaina ne aina nangi chanabi hatkrise tanja aduda Amrit ke mamita tulika hatkibagi masak adu sangsang launa uraklami Panina haujikti mahak sikhibagum nangbu su halagani tulikagi hero haina lagnaраklami yam sauna Amrit on khalaktuna Phanigi makhongda nungthangna thomlami aduga ngaksamda thomlami asumna nungthangna thomlaga Phanibu yam sathina Amritna phurami aduga pera makhai kinna thinduna Phanibu halami asumna main villain oiliba Phanigi aroiba yahip tankre asumna Amritna ahnabu nuksina konbiduna mapada sinabirami asumna train adu Station da Khan Kre Central Force mayam ama changsinduna aso apinsin loksin kre somda Amrit train dagi thorak tuna tharamba chair amada phamthai mahaki wakhalda tulika laktuna mahaka phamlari aduga nuksina wari sanari asumna mamita tulika lakpagi
mami adu uduna tulikaga phaminaduna yamna nungaina leminabagi sakpham ama ulakli asumna film asisu aroiba oikhre